आकाशवाणी इम्फाल Ngangom Kiran पाव पाजरी अहानबद मरुवैब पाव श्री युंखाम इराबोट सिंह ngasi वांखै विधानसभा केंद्र की MLA ओइन वासक लौख्रै मणिपुर हौकिब पुंग कुनमरीदा मियोय मरफु 12 नौन कोविड-19 पॉजिटिव ओइकी एक्टिव केस 900 यौगदोरे कोविड-19 की ओरकलेब फियोंग की यंगलगा खोयरामन की इमा कैथल अहुम अमसुंग टेम्पररी मार्केट नुमित 10 थिंगजिनख्रै असम अमसुंग उत्तर प्रदेश सरकारना सही 19 दगी 95 फाउद लेब मियोय खुदिमक्ता लेमना वैक्सीन कापथोकनबा वारेप लौख्रै अमसुंग लेबाग असिदा हौकिब पुंग कुनमरीदा मी लाख 2,45 हेना नौन कोविड-19 पॉजिटिव ओइकी लेबाग असिदा कोविड-19 की लाइसेट अमु हन संदोरकलिबा सिगी येंगलगा सेक्शन बु वाटपगी थवोंग सिंग टोकपिना बाहाइजरी तंगाई फदब सेक्शन थौरांग सिंगाक नसटपग लोइनना सही 95 की मथक्ता लेब मियोय खुदिंगमक सुंगसोय सोयदन वैक्सीन कापथोकपियु यमदगी हेक्सा थोकपदा फेस मास्क उपियु मी अमगा की मरक्ता फुट तरुक लापना लेबियु माइ मिट अमदी खुद सा तोयना हमदोक्तुना तरु तनाना थंबियु हौजिक मपुंगैब पाउ श्री युंखाम इराबोट सिंह ngasi वांखै विधानसभा केंद्र की MLA ओइन वासक लौख्रै हंदक हाई कोर्ट ऑफ मणिपुर ना 13 सुबा मणिपुर विधानसभा की मिखलदा ओक्रम हेनरीना वांखै केंद्र दगी काखिबदु चनब यारोय हैना लाउथोख्रब तुंगदा श्री इराबोट MLA ओइन ngasi वासक लौखिबनी मणिपुर विधानसभा के कॉन्फ्रेंस हॉल दा श्री इराबोट पु मणिपुर विधानसभा के अध्यक्ष युमनाम खेमसाना थबक पाइबगी वासक लौखि having been elected a member of the Manipur Legislative Assembly, do swear in the name of God that I will bear true faith and allegiance to the constitutions of India as by law established, that I will uphold the sovereignty and the integrity of India and that I will faithfully discharge duties upon which I am about to enter. वासक लौबी थौरंग मरी लेनन वांगांग बदादक सयुमनाम खेमसाना हाई अखोई पुमनमक आइन की मखादा लेब गाक्तनी मरमदुना आइन बु इकाई खुमनफम थोई वासक लौबी थौरमदुदा सरुक याखिबा मुख्यमंत्री नोंगथोम बिरेन हाई थेंगलबसु थेंगना अचुम वायल अमा फंगबाय असि याम नुंगाई खरंगन मतम चाना अचुम वायल असि फंगमलबदि हेन नुंगाइरमगदबनी बीजेपी की टिकेट सेंगना बोट लेपखिबा श्री इराबोट MLA ओरकपासी बीजेपी डोल की सेंगबुलन अमनी श्री इराबोट कुंबा यामना एक्सपीरियंस लेरब लुसिंगबा अमना था 10 रोंगी मतम लेरिबा बीजेपी न लुसिंगबा लेंगाक असिदा सोब कंट्रीब्यूशन क्या पीगनी हाइना थाजई Justice delayed, justice to that. So, whatever Malay Nagati, had never come San, we don't know it. Anyway, Matam Khara, lady, BJP party, when they bring the original party, the party, that's happening. Now, the lady, she was a very ngasi MLA oiraba yungkham irabot na paumi singda hai matam loigada sahi ama phabatraba lemhorima matam asida mahakna wangkhai kendra gi miyam amadi manipur miyam gi damak angam thodang kya pangthokani BJP Manipur Pradesh की प्रेसिडेंट प्रोफेसर S. टिकेंद्रजित नहाई आइन बुलुम न लौजब डोल अमा ओइना BJP ना कोर्ट की रायबु इकाई खुमनै ngasi wasak लौखिबा श्री इराबोट थारगा सदस्य हुमफु लैबा राज्य विधानसभा दा BJP की MLA 15 सुरे BJP न लुसिंग राज्य सरकार ना हौखिबा सही मरी रोम दा पाहितखिबा सखुत थोरांग की थबक सिंग यंगलगा मियामना डोल असिबु नुंगसिबगी सांग नौमगी हनगलकली फिबम असी यंगलगा मथंग सहिदा पांगथोकदबा विधानसभा मिखलदा BJP ना मेजॉरिटी फंगमंग ngangani habigi thajabsu प्रोफेसर टिकेन फोंगदोखी मणिपुर के पुंग कुनमरी दा सैंपल लिसिंग मचौंगा हुमफुमंगा टेस्ट तौबदा मियोय मरफु 12 कोविड-19 पॉजिटिव ओइब थेंगनारे हारिबा मतम असिदा जिरिबाम अमसुंग कक्सिंगदगी मियोय अममम सिखिबगा लोइनना लाइचित असिदगी सिखिबा पुनुमसिंग सहम मरिफु सुरे राज्य की कोविड-19 कमन कंट्रोल रूम ना ngasi numidaang waram thokpa serol amada hai ngasi positive oikiba singadu Imphal West jila dagi miyoy 93 amasung Imphal East jila dagi 13 yauri राज्य sida hojik COVID-19 positive oiba apunu masing lising kunmapan samapan hupumatoi sure ngasi Imphal airport ta miyoy humputra matoi test tawbuda miyoy taruk positive oiki hojik phawbuda राज्य sida punna sample lakh manga lising marputrani panchani
humphunipan test tawkre hariba matam asida me kunithoi nawa phaduna discharge tawki masi tharga nawa phaba apunu masing lesing kunmapun sam kunipan sure nawa phaba gi sang na sada marbutra tare dasmik ani amani hojik active case samri yankai humdoi leiri thasik tarmapanda Air India flight A1 889 giro 27 dagi 32 phawba amasung Indigo flight 6E 172 giro 19 dagi 26 phawda tonglakpa passenger singna common COVID control room natraga mari lainaba district surveillance officer singda report torkna bahairi Raja sida warakliba COVID-19 gi phiyam asi yanglaga khwairamban gi ima kaithel ahum amasung thangnabda leiba temporary market numit tarani gi oina thingjin khre Raja gi chief secretary in charge MS Khan thokpa cherol amada hai thangal bazar amasung pauna bazar gi gali da leiba dukan sing pali naina hangal lagani Masajid road ki wholesale amasung grocery dukan sing ngari gali gi dukan sing pali naina hangal lagani passenger puba gari sing capacity gi tangkhai damak puba yagani hairi Raja sigi COVID-19 ki phibam yanglaga paramedical staff yaungna doctor amasung nurse pumnamak magi thabak mafamda lengdana leinana ba Mukhyamantri Nongthomam Biren Singh hairi CMO pumnamak asu Mukhyamantri masada haktengna report torkna ba hairi District Administration Churachandpur na sinduna ngasi jila adugi CSO sing mahiroilup sing amasung philanthropic organization singi apunu mifam am pangtoktuna COVID-19 second work ki matangda khanakre jila adugi DC Paun Jadab COVID positive oibadagi mifam adu additional DC Thangboi Gangte na sabapati oiki paugi marak thatna atenwa break ama Panthoibi Housing Finance Company Limited ki sister company ama oiriba Panthoibi Constructions Private Limited na real estate residential project Panthoibi Green Homes asigidamak April ki tangkul humdoida Imphal Hotel lo pangtok sagani toromba exhibition adu COVID-19 ge orek lebe phiu masina maram oiraga tangai phadab chana kangon singak na project mafam khabam bamdiarda company ki chairman amasung managing director na maming tagi oina ribbon kaktuna launching ceremony pangtok saragani Hairiba numit asidagi hauna booking gi damak langbiraknaba paugjanjari ba Panthoibi Constructions Private Limited a sister company of Panthoibi Housing Finance Company Limited Taurangum Laikai Uripok Imphal Tabiriba pawasi Akaswani Imphal lagini Assam amasung Uttar Pradesh sarkarna sahi tara nipan dagi nifumanga phawda laiba miyoi khuringmakta lemna vaccine kapthokna ba warep laukhre Assam ki Haksal Mantri Himanta Biswa Sharma hai sahi tara nipan dagi nifumunga phawgi manungda laiba miyoi singda lemna vaccine kapthokna bagidamak vaccine dose koti ama ngarang order tawkhre Assam Arogya Nidhi ki makhada lakpa senpam sing masida sizinagani Assam daw ki bapung kunmari da miyoi lising ama chatruk yangkai mathoi nongno COVID-19 positive oiki laina asina nawa miyoi ahum su seki Uttar Pradesh ki Mukhyamantri Yogi Adityanath na Sabapati oiduna ngarang pangtokhiba Rajya Mantri Mandal gi mifamna lakliba me amadagi sahi tarani pan gi mathak taleba miyoi singda COVID-19 gi vaccine lemna kapthokna ba warep laukhre Jila Parishad member sing Pradhan amasung ward member singna makhoi gi dabi taksinduna sangsileba khongjang gi saruk ama oina ngasi tampaki mafum kayada lambi thingki Imphal iski khurai maikeida bangi mami chauna taki mafam kayada ban sogotpa singna lambi de uwa phajinduna lambi thingki kairau kendra gi mafam kayada su khongjang changchiliba singna mai thaduna lambi thingki Bishnupur jila gi mafam kayada su lambi thingbadagi sathok chasinda chauna akaibu thokki Jiribaung gi panchayat area singda kaithelna chingbu thingduna ban tawki Marak asida CPI Manipur State Council na MG Nariga gi khusuman pithokna ba dabi tawri dol gi cherol amada hai job card ki khusuman pithok tabana thabak surga hingjaba misam miyamda achobo awaba ama mayuk nari Rims ki mahiroi Sanaton misi gi matangda cherol aduna hai mahiroi asi sikibagi matangda laingak amasung Rims authority na hojik phawo matik saba thabak amata lokhatri basina miyam gi wakhal singnaba kya pohalli Mitai singa senglaba laifam land kaubru da singka duna miyam na ngasi lai khurumnaki mapung oina naha singna henba masing yamlaba miyamna nat kyobe phizolamadi firal sing paiduna kaubru sing da kaduna lai khurumnaki kaubru laikhada pangthokpa lai khurumbagi thormamada Rajya Sabha gi MP ningthau laisama sanajaw saruk yaki Marak asida CPI Manipur State Council na hairi kaubru laifamland da wathok laklibasi lainga ki thoksil soibadagini dolasina hai kaubru sing sangamadi National Highway gi kakhaliba lambi gi nak yet ki mafam sing ningthina ngak sengadabani masung lam khopsin ba khudakta gi taktok kadabani Simte Tribal Museum gi damak matam sana fan thadorokpada Simte Tribe Council General and Headquarters na Mukhyamantri Nongthomam Biren ba thagat phongdorkli lubasina Mukhyamantri da iba city amada hai Mukhyamantri na matam sana mit yang changbiduna museum asi sanaba gi thau lokhalakpada phurup asina apenwa poi
Lilong Police na ngarang nungtil pung ahum taba doida Lilong uku mamang da tibu hum ki tabak chatabada Lilong bazar gi jama masajid ki mayada yotek thangtek yonba dukan phamba mi ama pharwa matung verification chathaki verification tawro matung na mahak asi Bangladesh tagin haiba khangle mahak na pairama visa atugi matum suloram lei Thawbal gi SP office ta pangthokpa pawgi mifam monda jila asigi SP Dr S Ibomcha Singh na hai thibom gi thawk chathabadu da mi ahum phaki aduga mi amana hawjik thiba khangdri hari mi sing asidagi Bangladesh ne issue tawwa matam loriba passport ama Bharat ne issue tawwa visa ama musung Aadhaar card ama phangle Dr Ibomcha na makha ta na hai ain kaina darkar leba che sang sing yauduna mirabak macha sing lotuna lerabadi laikai sing da leraba miyamna police ta paw pibira o Aina miyamda ai appeal tawjani masi sugumba illegally leiba foreigner leiba yauragadi leiba thengna ba mising aduna ekoi paw pibiro ekoi gi chapchaba mokoi si sarkarda ikhalaga masi report tawna ba koi punajage adu kaigumba khangna makoi bu thamjan biba taragadi madu ain goi ba charak thamne haijari miyamda cooperation jari foreigner sing thambiganu aduga foreigner sing du magi valid documents leitragadi ekoi da paw pibiraga anabagi damakta Lakliba Khongjom Degamari Lenen section Thorang ke alokot pagi saruk ama oina ngasi Thawbal district police ke apun batti mamana Samarama manglaikai area da yum changduna thibu magi thabak chathaki aikho gi Thawbal pawmina police ki paw paladun hai police na yum humpurom da changduna thi humki amasung mi chama maripurom verification tawki thi humlingai matamda natab thodok amata thokki de Akashvani Imphal gi paw tabiri Lebak asida hokyo pung kunmari da mi lak ani lising marputara manga hena nong COVID-19 positive oraki laichit asi sandor lo matung da ngasiga sina nong khakta da khwaidigi wangna positive oibana mitni masi tharga lebak asiga punmo positive ki masing koti ama lak yankai taru khele haksel mantraloy na hai hojik lebak asida COVID-19 ge active case lak kunma thoi lising yankai tarit hena lairi masi apunmo positive case ki chada tarhom doi 10.9 amani ngasi khakta da laibak asigi oina mi lising ani subna kulhumdoi siduna laichit asi sandor lo matung da nom khakta da khwaidigi yamna mi sibana mit oiki masi tharga laichit asidagi sekiba puna masing lakama lising maripuni toi hele hari matam asida mi lakama lising homputaret hena na faki na phaglapki sangsada maripu manga da anthakrai Bharat sajaba coronavirus ki vaccine Covaxin asi virus asigi double mutant strain lakshin bada kanai haiba khangle haina Indian Council of Medical Research ki study aman hairi COVID-19 ki double mutant strain asigi matang da handakta leba asigi mapum kharada amadi atop leba kharada sanging tawda Covaxin vaccine na mapum phana laichit asi thingmanga mi haiba khanglakibani UK Viren amasung Brazil Viren pu Covaxin na mapum phana thingmanga mi haibadu National Institute of Virology na demonstrate tawdun utki Howzik Shanabagi Pau. Indian Premier League cricket ki match mada Howzik Mumbai gi Wankhede Stadium da Chennai Super Kings ka Kolkata Knight Riders ka sanari madagi mamang da Chennai gi MH Damaram Stadium da sanaki match mada Sunrisers Hyderabad na Punjab Kings pu wicket ma panda thoiki District Amateur Bodybuilders Association Vishnupur na Sinbad Nipan Suba Manipur Level Mr. Safaba Contest Lisingani kun mathoi mathang thagi tang mapanda oina mamang laikai Lifeform Community Hall pangtok lagani contest asigi high on bana megi tang nipan da pangtok kani District Sports Association Kaksing na Sinba ani Suba SS Rakesh Singh Second Division Football League king asigi match da FSC na FC bu Panjin amasino da duga RFC na KYWA Sibu Panjin ani chino da toiki Loisilakpada COVID-19 dagi ngaktok na face mask upa phut taruk lapna na laiba khut samade mai mit taru tana na thamba haiba achamba thong ohmasi ngakna sakpinaba amuk hananing singjari Aroibada maruyo pau amohanna Siri Yungkham Irabut Singh asi Wangkhai Bidhan Sabha Kendra gi MLA oina wasak laukre Manipur hauki upung kunmari damye marputarani thoi nong COVID-19 positive oiki active case changa yogadore COVID-19 ki orek lebe pyong yang laga khwaraman gi ima kaithel ahum amasung temporary market nimit tarani thingjan kre Assam amsung Uttar Pradesh sarkana sahi tarani pandagi ni fumunga phau daleba myoi khuding makta lemna vaccine kapthok na warap laukre amasung leba asida hauki upung kunmari da mi lak ani lising marputara manga henna nauna COVID-19 positive oiki pauloi jare